mayambu ahan namaktada warina chunggi maikidigi ikoknona taramna okjari aikoina ngasisu miyamgidamakta wari macha makudol tamjanaba aikoina puruka lakjari ngasi wari macha simaming asina boarding panaba amaiba tabirasi warina chungna pujarakpa wari machada boarding panaba amaiba nongsu yamna kana mangi boarding adugi leidaba sata sati sing ngasidi ingi haduna yamna thengna lik panambasing ado ngasidi padre adubu makhoi marakta hena thawai hakchang yauna larik phabi nubi macha ani khakti yawi mi ataina tumna kiba tarbasu makhoi ani de hojik larik kan oraidi makhoi ani gi maming amana henthoibi aduga amana nirmala tongan table da makhoi ani na larik kan oraidi ga leidinge matamda nirmala magi thongna wadugi hek mamang maktada kana namu chat kibagi chaw mase mangonda phangi thongna wadu ngasai makai hangdo laga thammi aduga parba pada macha amadi aduma khallaga thamlibane maingala aduna mapalomda kariguma amakak chakhibado nirmala da hana chawmdu phangudagi nirmala na kananu skitbo asumna ngaktang yamna ngakna mani yelaga leibane asumna kandana henthoibi masu orairaga leiri henthoibi di nirmala da phangliba chawmadu mangonda karimata phangba natabinina mahaksu yamna puning changna orairaga leiri ngasai makai larik adum orairaga leibuda he ingthokibada wakalna kari no masen marang uribra haduna nirmala na khalli thoini hena karimata khande mage tofum thokpa khonfum thokpa adumu khonai adubu amkasu ngasai chakhibudugi mage adugi onabada amkasu chatkibagi shawmase nirmala da phangi shawmnu phangbadagi mahakse orairamudu chaplebi aduga masada khangingba karigumba khara leibdagi khalliba padardo mana tamna haidui aduga yengi kana chakhibano haduna mana yengu matamadi kanagumba amata chakhibase mana uramde udabadagi kainuni ayu akana rasibo asumna khallaga sumle masidagi mahakse laring haktang oraiga torambadu leble aduga phamungda khatuna tuminna phamlaga le handamukti magim eng si hongdana thongnawramda amuka mi chatpra haduna mani yengmani mag batawudubu ubada mamanabi henthoibina lauri kedorage kadai nang yengdubo nirmalana ha kaisum tawdeda kainumi yengmani henthoibina makumai o nangsu wakhalda mon khanbidu haurabra tawbani ten tharabdai ka se wakhaldi ichang changna de hainabani aduba ikhoidi karimata phawbide larik maya kado chonglakini aduga nangi nakta chaponglakhini tumba chaba larik paba khodimakta adum wakhan khalabadi kainoma torabani ko adu ibani si ka chupulli nomata ingonda dugi matangda wasu haide kanano madubo nirmalana mamana bigi wadu tabada yare ko wakhamna hidina khalanu aina kainoma sum khalamani henthoibina nangdi kari khaliba asukui bese adugu wakal chu nongmata khanbu ude ain hek ubada matam ayamda larik paraga leiba nangna ngasi manglisina aingonda oidaba ngangnu ko aidi yam laina nai phab ngamani asumna mamanabi henthoibina di nirmalana khaliba mana tawriba muwang matawodu khangdabdagi asumna hairi nirmalana asyareba nangi oida pada karandu tawrunu ai kainoma ubagineba henthoibina adune nangna urido amadu oramgani nirmalana natte hojik thongnaw mapalomda kananom chakhiba henthoibina lagle nangi amado wakhana lakporumgani nirmalana natte habine ado amukti yengshira henthoibina nongchu mangi ngasai makhi nong khongsi tadro nongchu ragani kanabu laktuni sidabo boarding sida leidise atopa kadasu sati meyam lemgani makhusing chatporumgani eba nirmalana khumi mande uribasi maninglongmi thongnawdani nangi thongnaw adomdabudi mi chanai aduga asungni mapa asumnadi mi kya chanadabani mamanabi henthoibina harami adubu haiba nangi wakhandu hinjina khanbugaramgani yengsi ibani yengsine haduna makhoi anise larik pabadu lebaduna maninglonggi thongnaw asomda kana chatpano kana lakpano haduna makhoi ani changdana yengi makhoi anina asumni yelaga leiba matamdi
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯥꯛꯄꯁꯤ ꯎꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯃꯤꯅꯠ 5-10 ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯗ ꯃꯃꯥꯟꯅꯕꯤ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯃꯤ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯅꯥꯁꯨ ꯆꯠꯇꯦꯕ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤ ꯇꯨꯃꯤꯟꯅ ꯄꯥꯔꯣꯀꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯀꯟ ꯅꯥꯀꯟ ꯂꯩꯅꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯅꯔꯛꯏ ꯅꯤꯔꯃꯂꯥꯁꯨ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯈꯤꯕ ꯇꯥꯔꯕꯁꯨ ꯍꯟꯗꯛꯃꯛꯇꯤ ꯋꯥꯈꯜ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯅ ꯑꯣꯏꯔꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯀꯟꯅ ꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯁꯦ ꯃꯉꯣꯟꯗ ꯐꯪꯅꯔꯦ ꯃꯗꯨ ꯐꯪꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯥꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯦꯟꯊꯣꯏꯕꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯩꯗꯧꯔꯦ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯄꯗꯥꯔꯗꯨ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯎꯗꯕꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯅ ꯃꯁꯦ ꯇꯧꯒꯦꯅ ꯇꯧꯕꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯕꯁꯤꯡꯅ ꯇꯧꯒꯦꯅ ꯇꯧꯕꯔꯝꯒꯅꯤ ꯏꯕꯥꯅꯤ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯥꯏꯅꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯛꯅꯔꯛꯂꯤꯕ ꯇꯧꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯅꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯏ ꯂꯥꯎ ꯑꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯥꯏꯅꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥ ꯆꯠꯄꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯅꯤꯡꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇ ꯆꯠꯄ ꯎꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯗꯨ ꯎꯗꯕꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯆꯠꯈꯤꯕ ꯎꯕ꯭ꯔꯥꯅꯦ ꯅꯤꯔꯃꯂꯥꯅ ꯈꯨꯝꯃꯤ ꯑꯁꯦꯡꯕꯅꯦ ꯎꯍꯧꯕꯒꯤꯅꯦ ꯃꯤꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗꯕꯒꯤꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯔꯤ ꯂꯦꯗꯨꯅ ꯀꯣꯏꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯍꯦꯟꯊꯣꯏꯕꯤꯅ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯪꯅꯕ ꯕꯣꯔꯗꯤꯡꯒꯤ ꯀꯥꯁꯤꯡꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯎꯗ꯭ꯔꯦ ꯃꯗꯨ ꯎꯗꯕꯗꯒꯤ ꯅꯤꯔꯃꯂꯥꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯋꯥꯁꯔꯨꯝ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯏ ꯃꯃꯥꯟꯅꯕꯤ ꯍꯦꯟꯊꯣꯏꯕꯤꯗ ꯃꯥꯁꯤ ꯋꯥꯁꯔꯨꯝ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯁꯨ ꯂꯥꯟꯊꯤ ꯇꯧꯕꯣꯏꯔꯦ ꯂꯥꯎ ꯆꯪꯉꯣ ꯑꯩ ꯃꯄꯥꯟꯗ ꯂꯦꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯅ ꯃꯄꯥꯟꯗ ꯃꯥꯕꯨ ꯁꯪꯕꯤꯗꯨꯅ ꯅꯤꯔꯃꯂꯥ ꯋꯥꯁꯔꯨꯝ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯀꯥꯍꯧꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯆꯠꯈꯤꯔꯝꯃꯤ ꯅꯤꯔꯃꯂꯥꯅ ꯁꯣꯝꯗ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯍꯧꯔꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯃꯥꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯅꯠ 3-4ꯒꯤ ꯃꯇꯝ ꯑꯁꯤ ꯂꯧꯗꯨꯅ ꯊꯤꯔꯝꯃꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯋꯥꯁꯔꯨꯝ ꯃꯄꯥꯟꯗꯨꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯅꯤꯔꯃꯂꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯤꯅꯠ 4-5 ꯍꯦꯟꯅ ꯃꯥꯅ ꯉꯥꯏꯔ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕꯤ ꯅꯤꯔꯃꯂꯥꯁꯦ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯧꯁꯨ ꯀꯧꯗꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯃꯥꯅ ꯉꯥꯏꯔꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯅꯣꯡ ꯈꯥꯛꯂꯛꯄ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯈꯖꯤꯛꯇꯪꯗꯤ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤ ꯅꯤꯔꯃꯂꯥꯕꯨ ꯀꯧꯗꯨꯅ ꯈꯔ ꯊꯨꯅ ꯂꯣꯏꯅꯦ ꯅꯪꯕꯣ ꯀꯨꯏꯈ꯭ꯔꯦꯅꯦ ꯂꯣꯏꯁꯤꯜꯂꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯥꯅ ꯂꯥꯎꯔꯔꯤ ꯑꯗꯨꯕु ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕ ꯂꯨꯄꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯃꯪꯁꯤꯜꯂꯛꯄ ꯅꯣꯡ ꯀꯟꯅ ꯈꯣꯡꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯄꯣꯊꯥꯕ ꯌꯥꯗꯦ ꯉꯁꯥꯏꯋꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄ꯭ꯔꯥ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯟꯕ꯭ꯔꯥ ꯂꯣꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯗ ꯆꯪꯂꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯑꯁꯤꯅ ꯀꯟꯅ ꯈꯣꯡꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯄꯣꯊꯥꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯈꯜꯂꯤ ꯉꯁꯤꯒꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯈ꯭ꯔꯦꯗ ꯏꯁꯥꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯪꯆꯣꯡꯗꯁꯨ ꯆꯣꯡꯉꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯑꯁꯨꯝꯅ ꯏꯁꯥ ꯆꯣꯡꯕ ꯄꯣꯊꯥꯕ ꯌꯥꯗꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯒꯟꯕꯅꯤꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯍꯛꯆꯥꯡꯁꯤ ꯄꯪꯆꯣꯡꯗ ꯆꯣꯡꯂꯦ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣꯅꯦ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯒ ꯄꯣꯊꯥꯕ ꯌꯥꯗꯕꯗꯒꯤ ꯂꯨꯄꯣ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯊꯣꯛꯂꯛꯏ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯥꯟ ꯆꯞ ꯆꯥꯅ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯀꯣꯏꯕꯁꯦ ꯄꯨꯝꯃꯝꯂꯦ
mai hek mut khibdagi lupona ish tan chadana mutleda aigi torch light tu kadom da leibnu ne amuk changle I aduga torch light to makutuna ma duna thengnare thengnabadigi torch light to pit kaptuna boarding leidiba angang singa do makhoi tumna dabra makhoi gi thong thonau singa dubu chena lonsin nabra haduna amukasu mana siek to bulai masigi matam masida ka tai kudimakti loina lonsilami aduga ka amakhakti mai macha amakak ngalaga leiribado urami aduga thongnau su nakan namadi khumjili aduga nakan namadi hangdoi madu ubadagi lupo thongnau adugi manak tamna changsilai naksilaka matamda mana mapalomdagi angangsha nakoi butumna dribro lairik panaribra hadun hangli khonjel du hek tabaga yamna thuna manungdagi pakhum piribadu henthoi binani tumdi oja ngaktuma panda leibiramo ai muka tholake haduna haibadagi makhoigi oja lupo odusu mapanda ngairame aduga henthoi bina kendal mapadun tholai oja aigi lemi nabi imanabi nirmala do ma washroom changani haduna changkhibani aina ngasai kaubudu ma khumagde mai mut khibadagi aisu isaji pakhatuna changchilaktuna kenan chammani oja amukte kauminase haduna hai lupona kari haiba nabani thulangmina bro madu washroom changningi haduna changkhibadagi aina phana kuina ngaibani mai ngalingai matamdi ngairakpani adubu madi pakhum chupi pirakhidre wadu harakpada lupo yamna ngai aduga lupona mafam masida warden na lakpasu matam kuidribani aduga angang singa sinasu mafam masigi boarding na leibasu class 10 tharamdagi maya asi khaktadani leiba makhoisu matam kuidribani lupona law aiga puna changsilaw asumna makhoi ani washroom adugi manak tamna lai mapalomda leptuna nupi macha aduda nupi macha nangna mukta ko nangina manabido nangna ko haduna hai matam masida henthoi bina magi mamanabi nirmalabu kanna kauri adubu nirmala manungdagi pakhum supi pirakte pakhum piraktrabada amuka ko ne hadun hai hanamuksu kanna kaubani adubu nirmala se sukum khumakidabani khumaktabadagi henthoi bisi macha pumanik bahore karino ja kino torsibo hadana kapning tawduna mamanabi nirmala sibu henthoi bina kanna kaurari adubu hoju phawa pakhum chungpi piraktre khumlaktabadagi lupo aduna su mana nupi macha nirmala haduna mana su yamna toina kawi adubu asumne kaura phawada khumlaktabada lupo su wakhalase chamamnare kariguma ama khalai henthoi bidi matau langona sida kiba helakpadagi mahakse pangkapta kappa hori lupo na maw mikup asida kap kunu ibe mahaduna themlabsu yadre masada akiba pakhatpa khar leibana maram moraga aduma kaplag leibani lupona phana kana themi makhoina lepliba asisu washroom adugi hek thongin mapanda dinate kharabadi laplibani sukum khumlaktrabada mamanabi aduda hairami changu thongase amuka thilu haduna harapani lupona matam sida henthoi yamna thuna changkhirami aduga nupigi washroom toilet ka hum leibado makhoi singadu loina thong thilami thimna matamda pakhum karimta piraktre aduga kona thangda mana kendala du paiduna yelbu matamadi thong singadu mapandagi loina lolaglerami madu ubadati henthoi bise hena kikhibani chenthora mana chenthulakpadu ubada lupona kedore nupimacha kedore hadun hai ja mapandagi thong lole manungdagi lon manate hadun hai madugi wadu tabada lupona adudi madi kadom jakhiba none haduna ngaktang di chamamnaduna ngaktang wakhan khale henthoi bi kanna kappe hengalai matam asida lupona kapkunu bema nangi namanabido soidana phangnaba kausi thisi atopa thangnabada leriba kasingi nasung namanaba singse masi amukta kaunaba tawsi law makhosing hawdoksi law haduna lupo amadi henthoi bi makhoi ani lai channa henthoi bi aduma kaplari nirmala nang kadai leibano habase laison oduna adumak leiriba boarding gi kasing adugi thongin mayada lupo amadi henthoi bina leptuna leiriba sati khudimusing ado loina hawdoklami thong thinduna koromi tumnaramba sing adu makeup tholoktuna kaidorabano haduna mapal muthurne thuroknaba matamda amaiba lupona makhoi myamda harami
बोर्डिंग असिदा लेबा नुपी मचा असिगा लेमिनबा निर्मला हाइबा नुपी मचादो हौजिक नुमिदांग निहाकी ममांगदा माना टॉयलेट चंखिबदगी थोलखिद्रे थोलखिदबदगी ममानबी असिना इंगोंदा पाव हादुना इबानी चंगदुना कौरुबनी अदुबु टॉयलेट की थोंगदुदी मपानदा लोनसिलमी अदुगा मागी ममानबी निर्मला हाइबा नुपीदुदी हौजिक फाव लाक्द्रे अदुना मयाम चंगदुना माबुंगता कौसी कदोमदा लेबनो कदाय चखिबनो अमुक्ति येंगसि हादुना हाय मखाताना लुपोन हंगई नंगबु माना वाशरूम चंखिबा मतमदा मपानदगी ngairega लेब्रा करम करम तौई हेंथोइबिनु खुम्मी माना चंखिबदा आई ngahaktangdi aigi kada pochai ma ka hawbduda ai lobu changubani aduga pochai du lawrubu tungda amukana laktuna aina mabu ngaibani atudagi ngahaktangi matungda mai mut chudagi mai mut khre haduna ai kenda lobu chakhibani adugi matamdani ai ga ojaga thinabasu madugi wasing du tabada atai manakta lelubsing ado kana kuma khradi aki tujunga phawri kino oja harisibo khong ham changkhibada leramdaba oja akoi boarding sibu kari kari leibino ne kari thopano ne haduna angang singnaga oire wakhalase mon khanaduna pangki de kinaba hori lupona themi kaisum leramoida nakoisu wakhal hengdine khanginu karimta nungsa thiginu ai lerebsidi law ekoi myam changduna amuk thisi law haduna magi candle aduga torchlight sing puthukna duna makoi school adugi akoibada निर्मला बु मखोय म्याम चंगदना कोइ थि थिरमी कोइ कौ कोरमी अदुबु फना कोइना पुंखाय मगी मतम असि फौब थिरबदा मखोयना फंगम कौब लेद्रे फंगमलक्त्रबदा मखोय म्याम असे पंगपादा पाखनरई अदुगा हेंथोयबी हारिबु नुपी असिदि हेक्ता कन्न कफलई महागदी निर्मलागा मखोय अनि तुमिनबनी कामतद पुल्लगा लेमिनबनी हजिक निर्मलारा तारिबा खुदोंग थिबा माना मांखिबसिदा लाइनगा चेलिब्रा करी करम तोरिबनो हाबसे खंगजदबदगी माना पाखचदुना पंकपत कोलपनी पंकी दिकिरपनी लुपोना फनकना थेमी अतै अतोप थंगनब काद लेरिबा ममानबी सिंगदुना सु थेमी थेलबसु यादे आइगी मानबीदो खुदोंग थिबा तागदरा खुदोंग थिबा तरंगदरा मफुम असिबु लाइ थोकरा हदुना खंगजदबदगी माना वहांग से जादर हंगदुना पंकपत कपलरी माना कपलिबा मागी वासिंगदु ताबदा लेमिनरबसिंगदुसु मखोय मखोयगी मसादा अकी तुंग फावरे बोना मोहाय फंगनब थीदबदि यादबनी अंगांसिंग नखोय ग्रुप सेमो नखोय कांगबु अमना असोमना चल्लु अदुगा कांगबु अमना असोमना चल्लु स्कूल असी अकोयबसी फेंसिंग खाबनिना असोम मापानददि थोखम लेते अकोयबसीगी मनुंग असिदा काचिन कुयादा महक सुदंग लेरंबा याय फंगनब थीसी फंगदब यादबनी को हाबदगी मागी कांगबु खाइदोक्तुना कोइथि थीबा हरि कोना थंगदि मखोयना कोइथि थीरबदा स्कूल अदुगी असोम मनिंगलोमदा खरा खूबा लंबी मचा अमा लेरि मदुगी लंबी अदोमदगिनी निर्मला से महक मतोमता तम थोलकपसे महक थोलकपदु उबदा मखोय थीरिबा कांगबु अमन हाना उरुबनी मागी लाक्लिबा मोह मतोदु उबददि तोसलातुना कापसिनबदा निर्मला ओरमे अदुबु लेरे हादुना लावबगी महत्ता मखोयसे इमा लाउदुना कन्न चिंथोनरे करिगी मागी ओइरिबा मोंग मतौ मागी थोरलिबा फिल्म मदुदा किनबनी पाखनबनी अदुबना लाउरग चिंथोनरपदु उबदा अतै सुमथोंग मरम खांगदेबिदा पंकीदि किनबा पंगलाउदा लाउदुना पंगसोंग सोंगबदो ओइनरमी मतमसिदा लुपोना कैदोरे हंगा मतमदा असोम काचिनमदि थोरकले हादुना छाता छाती अमनिन पाउतामी मदुगी वादु ताबदा लुपोना मांग थादुना संगसिल्ली मतमसिदा निर्मला से मसासे करिगुंबा अमा उरुबदौना करिगुंबा अमा थिनरुबदौना मसासे रोबोट की मोंगदौना चप थिनगा लाई लुपो मनाक चंगे अदुगा बेमा निर्मला नमु कदाय चलुबनो नसाई मखै मयाम चंगनु नंगमु थिरि नमु कदोम चंगुबनो हादुना वा हंगे मतमसिदा निर्मला पाखुम पीदे मयाम मदुना कोशिलिबा मयाम मदुबु माना मुन येलगले मागी मोंग मतवसिदा लुपोदा करिगुंबा चिंगनबा खरा फावरि मसिदगी पंथदे माना मैखेट पुथुरई मैखेट अदु माना मागी मांगमक्तदा खेटली अदुगा निर्मलागी ममायसिदा माना कोइबिरमे मतम असिदा खक निर्मला से वाखल लाक्पगुम तवे अदुबु येंगलिबा अतैदि मागी मतौदु उबदा किरमी लुपोना हंगी नंगबु कदोम चलुबनो असोम काचिंदगी नंगना थोरक्लिबसिना कनि तोरुरिबनो
Nirmalana akoibasida kanaguma amakak munumuni yelai adubu ahanbadadi mana koyeleduna yenga matamda udra male amakasu wahangdugi pakhum pidingai mana mayamadabu munumuni yengi kona thangda mana yeliba midu urami ubadagi mana makut thillaga nganthoi na iba kobani tu nganthoi sida leire aina washroom da leiringai mana ai nakta laktuna kaino mi yengu law haduna korokpani ai magi matung illaga chatpani screen gi nakalomda mana law law haduna ai budum koukibani ai shu kadai duno haduna magi tung illaga chatpani aduga mana ibu asom ka chilomda pusingkhraga mad lotkibani aduga ai to mathalambani wadu harakpada nganthoi se pangpat pakhale he aidi kaude haduna nganthon hari Nirmalana harlibu wa sitabada mayam sikinarami pakhanarami magi manakta leplam masingadushu maning hanai aduga nganthoi shu magi ming balakpisida pakhatpana masasi kaino matorori aduga lupona Nirmalada kariguma amkhak oire kariguma amkhak changle habse mangona singnabsu phawi masidagi lupona law nangi kada changla ulaw nangi kada wari sasilaw haduna kada pusilai magi kada phamungda phamallare aduga lupona wa hangba hori chada chati atai shu magi manakta lebani nupi macha atai di kiduna leiribu nupa macha singadugi maningda lotuna Nirmalagi mong matawodubu yiglari lupona hangi nangbu kari haduna koroklibano sengna waridu hayo Nirmalana khumi aina toilet chaningi habadagi imanabi henthoibina aibu mapana ngai hobani ai changki aina tholokka matamda henthoibi leramde aduga nganthoidi aigi manak lerame aina nganthoi ubada nangsu wasumda laibra haduna hangi matambuda natte kaino ma yengu law haduna mana aibu korokpani aisu magi matung induna dum challe mana ingonda wari kaya amasai magi wari do taraga adum chakhibuduna school asigi maninglom asom kachilomda mani bu puraga challe phanamna sangna ai magi matung ille aina su kadai do no hangi adubu nganthoina lakta law haduna adum puraga challe adudagi phanamna sangna challaba tungdadi maimut khibadagi aina nganthoi thirakpada phangdre adudagi aisu karino khangde aigi misina kaino masu ure madugi manak tamna ai adum challe adum magi matung ille asumna akiba phanglaba wari sarakka matamda mayamado kinarame aduga nganthoidi magi ming palakpa mabu palakka matam sida masu pakhatuna pangkapta kablai nupi maja singadaisu Nirmalagi wa sitabada makhuju kinaduna kappa hunare lupona themi ngai khone nakhoibu kapkunune nakhoibu kiginune karigino nakhone pangkapta kabidubo wase amukta mutana khangkisi amukta masigi maramse khangkisi haduna lupona phanakana hai adubu Nirmalagi ngasi tawriba mong mataw mamangna amukka thengnadaba amukka thoktaba thodo amagi wari siliraka matamadi makhoje pangkiti kinarakpani lupona yamna kana themduna mayamaduna kapnariba kinariba singadu mana themlame kasum tarose wakhanna machen marang oina urammusi yai phajana pothana ba tawse haduna hai adubu lupona phana haidabasu hena kiribadi henthoibini maga tuminaga duribse Nirmala makhoi anitani masidagi henthoibini hai oja ai ngasigi numidang ngaside aiga maga tumbado ai kije atoba imanabi kharasu kaachida lehenba pami haduna hai mamanabi ataisu kaachida leinaba lupona haibani adubu makhoi singadusu kaachida leyu haibi yadre lupona hai nakhoibu kignune kasum torose nongalaga warisu phajana sase nakhoi kharadi asida leiro aduga nupi makhaina kaachida puna leiro nupa ataina asum kaada thanabada leiro haduna hai masida phawba makhoi khara amadi kinabadagi yanaramde asumna makhoina yanadaba makhoina kinaba matodu ubada lupona fare adudi nakhoina kiriba kaachida aisu matai saida phamlage sanglage nupi makhaina masida leiro aduga nakhoina asum nakanda leiba talabasu masida kaachida punna akhoi ngasigi nongana matam phawbadi ngaiminarsi hadun hari asumna yaramdaba chhada chhati kutumasing ase loina yarare kaachik manung sida makhoi puna leirare kaaduki matai da nupa macha singlei nupi macha singchu leiba yorare phamungdana Nirmala phamlari mak tumde
aduga magi manakta mamanabi henthoibi aduga mamanabi amani su yaurori nganthoi chu soma tayam de le Nirmala bu thiamdana nangbu hoji kari kari uribano nangbu nasada akitu jungu phawribra nangbu amukta hanagum tawke dorage haduna mamanabi amani no wa hai adubu Nirmala na hai ai ka sum tawdi nakhoina pahangna hangnibu du kari gino mamanabi amana ma hai phare phare nana ka sum tawdrabadi tumna bu tawse ekhoisu nangi manaka nangmu sangi Nirmala na khumi ai ka sum tawde nakhoina nungai tagadi layo adudi ai tumagi ko asumna hariga longna phapung sida hipthana batori Nirmala magi mamit adu usinde asomna khara laptakna luposu Nirmala gi mataw sibu yelaga leiri Nirmala magi mamit si pangthoktuna mathaklomda yamna munna yengkhalaga leiri mamanabi amani kangthondugi mayada nga tharaga sum leibani mamanabi amana hana Nirmala adu tumgrabra haduna tabna magi manga ado thangatuna yenglubani matam masita Nirmalana magi mamit ase mathaklomda yengkhalaga karigumba wakhallamada leiriba matawsi ubdadi mamanabi du khangpek khangdena ima hadun lawre mana lawba khonjelu tabada kaadu manungda leiramba chati chati khutimasing ase pangkhidi kinarame makhoi masen amaga mathakta longkhatnabagi mataw motore luposu thongjimna palamada nga tharak leiramani makhoina lawrakpa khonjelu tabada kadore haduna mahakse changsilai changsilakka matamda Nirmala magi mamit ase mathaklomda jab yungkhalaga choron pharol lorak leiriba matawse lupona urore lupona masigi matawsi ubdadi masidi yararoine karigum amadi leirise masibu kamai tawni lupo ngakta wakhalasi khallaga lei mamanabi ataidi asom matai amada tumin tumilena khrabani lupona manak leiduna Nirmala nangbu kedoge ne haduna hai matam masida Nirmala na mag mamlese pangtholaga amuk suman hai nganthoi na aibu law adum hairiba mana aibu chachilaw haduna kawriba skun maninglomda law adum kawriba haduna hare matam masitani nganthoi hariba nupi sisu ka singmungda leibani aidi kaudi haduna pakhatchabadagi ma kablei asumna ngasigi numidang ase ka sing manung sida leiriba makhoi khudimak loina kinarami yamna pakhanarami luposu nasai makhai mayam sida khangandabani haidoktabani adubu Nirmala gi uralba mong mataw sida masidi karigum khari yengdrabdi yararoi haduna mangna thorangam silai yengnana bahunare lupose amai bani man school sigi wardeno na lakam matamda masi amai bani haiba kanana su khangdabani adubu Nirmala gi phem masina yamna sathirakpagi mataw ma lakpasida masidi aina yengdrabdi yararoi haduna mahangna leiriba angang sing adu khangandana manaksida phamsinaba shaduna mana Nirmala gi makutta tapna paiduna yengba hori mamik usunduna mani yengba karigumba laison khara lona solaga yenga matamda lupona karigumba kharadi phangba ngami khangba ngame adubu yengna patai posai sing aduga magi thamliba lurba larik sing adudi mafam masida mana puraktabanina masigi chapchabadi khangdre angang sing asina kirusidi kihellarage haiba matagum mahangna Nirmala na choro loliba Nirmala gi mitta karigumba khara uhulbasidi masidi phalagi haduna mahangna manakta phamsinaba haduna mana lona sole masidagi Nirmala makhata na kari mata tawkite mag isi sin tumthakre lupon hai nakoi kibudu kirigano aisu thongjimna palasida ngakta nga tharaga phamge aduga nakoi su matai da tumnari bising ado adum phajana tumno kaisum tororoi ko haduna makhoi sing aduda lupona kiribu sing adu kidana bahai adubu thawdo khara thoki bisina maram waraga makhoi sing si kinu haibadi yade lona Nirmala bu makhoina kiru yengi asumna nonganagi matam asi phawbada makhoi si yamna wana khangnarami nongalakpadagidi amaiba lupona satra sing aduda nong sungale nakoi ka da puthararo chalo ngarangdi nakoi tumna daba yawa sing ado ngaktang puthararo chalo asumna haibadagi thangnaba kage ngang sing ado chanakre hoji angan bo arabasu makhoi kharakadi kinari luposu mak yamathuna magle phum ka adu manak tamna lakhirami mage manak tali horiba mamanabi hinthoi bisu nongalabani thoin hena kan kibdi phawdre adubu Nirmala gi mataw sibu mahagna amugamu lona yengli Nirmala na hinthoi bina dumna toribudu ubda kari yengli bano kari no toridubo
ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯗ ꯃꯥꯁꯤ ꯍꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯁꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯃꯍꯥꯛꯁꯦ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯄꯣ ꯑꯁꯦ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯄꯨꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪꯁꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯨꯔ ꯆꯠꯂꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯑꯩ ꯉꯥꯛꯇꯪ ꯁꯦꯟꯅꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯁꯦ ꯈꯔ ꯉꯥꯁꯤꯜꯂꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯅꯤꯔꯃꯂꯥꯅ ꯅꯪ ꯆꯠꯂꯛꯀꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯅꯪ ꯂꯥꯛꯀꯅꯨ ꯅꯪ ꯆꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯄꯣꯗ ꯃꯥꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯏ ꯂꯨꯄꯣꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯕꯗ ꯀꯤꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯋꯥꯕ ꯇꯥꯍꯟꯗꯕꯅꯤ ꯅꯪ ꯆꯠꯂꯛꯀꯅꯨ ꯅꯪ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯅꯤꯔꯃꯂꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯥꯎꯔꯤꯕꯁꯤꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯍꯥꯏ ꯀꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯗꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯆꯪꯂꯛꯄꯅꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯁꯦꯡꯅ ꯄꯤꯌꯨ ꯁꯦꯡꯅ ꯈꯨꯝꯃꯨ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯐꯔꯦ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯤ ꯅꯪꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯇꯣꯡꯁꯤꯟꯕ ꯑꯉꯥꯡꯁꯤꯡꯗ ꯆꯪꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯦꯡꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯅꯤꯔꯃꯂꯥꯒꯤ ꯃꯁꯥꯗ ꯃꯥꯅ ꯏꯁꯤꯡ ꯈꯔ ꯌꯥꯎꯔꯤꯕꯗꯨꯒ ꯆꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣꯅ ꯍꯥꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯂꯥꯛꯑꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯔꯃꯂꯥꯗꯤ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯅꯤꯔꯃꯂꯥꯅ ꯑꯗꯨꯝꯅ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯟꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯃꯥꯅ ꯍꯣꯠꯅꯈꯤꯔꯝꯃꯤ ꯂꯨꯄꯣ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯇꯥꯟꯆꯅꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯏꯃꯥꯟꯅꯕꯤꯗꯨꯕꯣ ꯂꯨꯄꯣꯅ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤꯕꯅꯤꯗ ꯇꯨꯝꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯩꯅꯁꯨ ꯃꯁꯥꯗꯨ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕꯅꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯗ ꯅꯈꯣꯏ ꯀꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯟꯗꯛ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯂꯨꯄꯣꯗꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯅꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯈꯜꯂꯤꯕꯁꯤꯗꯤ ꯆꯨꯝꯃꯤꯗꯅ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯂꯨꯄꯣ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯟꯈꯤ ꯄꯟꯊꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯃꯄꯨ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯎꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯨꯄꯣ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯁꯥꯔꯛꯄ ꯍꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯉꯥꯏꯈꯣ ꯂꯦꯞꯄꯨ ꯋꯥꯗꯨ ꯍꯥꯏꯔꯛꯏ ꯂꯨꯄꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯗꯤ ꯑꯀꯣꯏꯕꯁꯤꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯎ ꯂꯨꯄꯣꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯊꯗꯅ ꯃꯥꯅ ꯇꯝꯂꯝꯃꯤ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯁꯨꯝꯅ ꯍꯦꯛ ꯁꯟꯗꯣꯛꯄ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯁꯦ ꯇꯧꯏ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯗꯣ ꯅꯪ ꯅꯃꯤꯟꯅ ꯐꯖꯅ ꯎꯕ꯭ꯔꯥ ꯃꯗꯨꯕꯨ ꯂꯥꯏ ꯊꯣꯛꯄꯅꯤ ꯕꯨꯠ ꯊꯣꯛꯄꯅꯤ ꯀꯔꯝꯅ ꯍꯥꯏꯕ ꯌꯥꯒꯗꯣꯔꯤꯕꯅꯣꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯑꯣꯖꯥ ꯅꯤꯔꯃꯂꯥ ꯀꯧꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯛꯑꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯂꯨꯄꯣꯒ ꯂꯥꯛꯏ ꯑꯗꯨꯒ ꯅꯤꯔꯃꯂꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯃꯈꯣꯏ ꯆꯪꯂꯛꯏ ꯅꯤꯔꯃꯂꯥ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯂꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯆꯪꯂꯛꯄꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ ꯅꯤꯔꯃꯂꯥ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯄꯗꯧꯅ ꯇꯝꯅ ꯍꯧꯒꯠꯂꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯗꯤ ꯉꯔꯥꯡ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏ ꯍꯥꯏꯕ ꯍꯦꯟꯊꯣꯏꯕꯤꯅ ꯋꯥꯁꯦ ꯍꯥꯏꯒꯗꯧꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯅꯪ ꯍꯥꯏꯔꯛꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯤ ꯎꯕꯅꯣꯅꯦ ꯅꯤꯔꯃꯂꯥꯁꯨ ꯆꯪꯉꯛꯅꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ ꯍꯪꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯀꯣꯛꯁꯨ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯥꯎꯔꯔꯤ ꯅꯤꯔꯃꯂꯥꯅ ꯑꯣꯖꯥ
ꯈꯪꯗꯦ ꯑꯩ ꯉꯔꯥꯡꯗꯨꯕꯨ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏ ꯅꯪ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯅꯪ ꯍꯥꯟꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯤꯒ ꯂꯩꯕ꯭ꯔꯥ ꯅꯤꯔꯃꯂꯥꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯩ ꯉꯁꯤ ꯀꯧꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯒꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯅ ꯑꯃꯨꯛ ꯂꯨꯄꯣꯗ ꯑꯣꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯀꯧꯔꯛꯑꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯂꯨꯄꯣ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯅꯈꯣꯏꯅ ꯑꯗꯨ ꯊꯣꯛꯂꯦ ꯑꯁꯤ ꯊꯣꯛꯂꯦ ꯄꯪꯍꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨꯅꯦ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯁꯟꯗꯣꯛꯂꯨꯅꯤ ꯃꯈꯥ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯉꯝꯂꯣꯏꯅꯦ ꯅꯤꯔꯃꯂꯥ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯉꯁꯤ ꯀꯧꯒꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦ ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯇꯝ ꯈꯔ ꯅꯍꯥꯛ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯑꯩꯅ ꯂꯤꯡꯈꯠꯂꯛꯄ ꯑꯩꯅ ꯄꯥꯅꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯈꯠꯅꯔꯤꯕ ꯀꯤꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯅꯕ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯨꯄꯣꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯂꯨꯄꯣꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯥ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯛꯄꯗꯤ ꯁꯥꯏ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯔꯤꯁꯤꯡ ꯅꯪꯁꯨ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯇꯥꯍꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯂꯨꯄꯣꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣꯁꯦ ꯌꯥꯝꯅ ꯆꯉꯛꯅꯩ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯔꯃꯂꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯈ꯭ꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯈꯔ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯅꯤꯔꯃꯂꯥ ꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯀꯥꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯦꯟꯊꯣꯏꯕꯤ ꯃꯇꯣꯝꯇ ꯇꯨꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯍꯜꯂꯔꯦ ꯑꯍꯥꯟꯕ ꯅꯣꯡꯃ ꯅꯤꯅꯤ ꯃꯈꯣꯏ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯇꯧꯗꯕꯗꯒꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯔꯦ ꯀꯟꯅ ꯍꯣꯠꯅꯅꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯍꯦꯟꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯑꯗꯨꯝ ꯐꯪꯏ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗꯒꯤ ꯁꯥꯎꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤ ꯂꯨꯄꯣ ꯃꯁꯥꯗ ꯃꯍꯩ ꯐꯖꯅ ꯍꯩꯕ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯥꯏꯊꯣꯛꯄ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯖꯕꯗꯒꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯅ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯤ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯉꯁꯤꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯏ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯇꯨꯅ ꯑꯃꯥꯏꯕ ꯂꯨꯄꯣ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯛ ꯇꯧꯕ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯔꯥꯡꯃꯛꯇꯗ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯥꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯅꯣꯡ ꯃꯈꯣꯟꯅꯒ ꯑꯣꯏꯔꯦ ꯈꯔ ꯁꯣꯟꯊꯥꯅꯅ ꯇꯥꯕꯅꯤ ꯀꯔꯤ ꯃꯈꯣꯟꯅꯣꯅꯦ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯨꯄꯣꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯔꯦ ꯃꯁꯤꯗꯒꯤ ꯃꯇꯣꯝꯇ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯂꯩꯔꯤꯕꯁꯦ ꯇꯥꯔꯔꯦ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯅꯤ ꯀꯞꯂꯤꯕ ꯑꯁꯤꯁꯨ ꯅꯪ ꯐꯠꯇꯕꯅꯤ ꯅꯪ ꯐꯠꯇꯕꯅꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯍꯟꯕꯅꯤ ꯅꯪ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯔꯤ ꯑꯗꯨꯝꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯨꯄꯣ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯄꯥꯛꯊꯗꯨꯅ ꯅꯪꯅ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯅꯈꯣꯏ ꯑꯃꯥꯏꯕꯁꯤꯡ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯑꯩꯕꯨ ꯂꯥꯛꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯣ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯄꯣꯛ ꯁꯤꯃꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄ ꯉꯝꯗꯅꯕ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯁꯨꯠ ꯇꯧꯔꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯂꯨꯄꯣꯁꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯐꯠ ꯐꯥꯎꯗꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯣ ꯆꯦꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯅ ꯉꯥꯏꯈꯣ ꯆꯠꯈꯤꯅꯣ ꯉꯁꯤꯗꯤ ꯅꯪ ꯊꯦꯡꯅꯔꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯀꯔꯤꯒꯤ ꯅꯪꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕꯅꯣ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟꯃꯛꯇꯗ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯝꯅ ꯉꯥꯡꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ
ꯃꯇꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯑꯔꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯥꯕꯨ ꯐꯥꯔꯔꯦ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯝꯃꯨ ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯕ ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅ ꯊꯥꯗꯣꯛꯄ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏ ꯅꯪꯅ ꯍꯥꯏꯔꯝꯃꯨ ꯂꯤꯔꯝꯃꯨ ꯂꯤꯗ꯭ꯔꯕꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯍꯥꯏ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯂꯥꯛꯇꯨꯅ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯨꯄꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯂꯥꯞꯅ ꯄꯥꯏꯈꯤꯅꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯅꯕ ꯍꯣꯠꯅꯈꯤꯕ ꯃꯥꯅ ꯈꯨꯔꯨꯝꯈꯤꯕ ꯊꯥꯗꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯑꯣ ꯅꯨꯃꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯔꯛꯄ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯔꯝꯅ ꯐꯥꯖꯤꯜꯂꯝꯕꯅꯣ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯧ ꯑꯃꯗ ꯅꯪ ꯂꯩꯈꯤꯕꯅꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯀꯞꯁꯤꯟꯅꯒꯅꯨ ꯇꯧꯁꯤꯟꯅꯒꯅꯨ ꯅꯈꯣꯏ ꯁꯥꯔꯣꯏꯁꯤꯡꯒꯤ ꯍꯧꯅꯕ ꯇꯥꯠ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯇꯥꯏꯕꯪ ꯃꯤꯗ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯆꯣꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤ ꯈꯜꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯅꯤ ꯑꯩ ꯑꯗꯨꯝꯅ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯝꯂꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯦꯡꯍꯟꯅꯤꯡꯂꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯀꯔꯤ ꯌꯦꯡꯍꯟꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛꯇ ꯁꯛꯍꯦꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯥꯒ ꯎꯅꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯞꯂꯝꯕ ꯊꯋꯥꯏ ꯑꯗꯣ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯡꯈꯤꯔꯝꯃꯤ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯋꯥꯈꯜ ꯑꯁꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯥꯅ ꯋꯥꯍꯟꯒꯦ ꯈꯜꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯦ ꯈꯜꯂꯕꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯅꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅꯤ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛꯂꯣꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯕ ꯂꯥꯛꯑꯝꯃꯤ ꯑꯃꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯃꯤꯁꯤꯡ ꯃꯥꯅ ꯈꯪꯂꯝꯗꯦ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯁꯨꯝ ꯍꯪꯂꯒ ꯂꯥꯛꯄ ꯃꯇꯝꯗꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛꯀꯤ ꯑꯁꯣꯝ ꯃꯇꯥꯏ ꯊꯥꯡꯕꯗ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯔꯦ ꯐꯪꯅꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯨꯄꯣ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ ꯃꯪꯒꯣꯜ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯉꯥꯊꯔꯒ ꯐꯝꯂꯒ ꯂꯩꯔꯔꯤ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯃꯤꯔꯣꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯏꯇꯣꯝꯇꯅꯤ ꯂꯩꯕ ꯅꯪꯕꯨ ꯃꯤ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯁꯣꯏꯅꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯃꯥꯅ ꯋꯥꯁꯦ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣꯅ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕꯁꯤꯕꯨ ꯁꯛꯍꯦꯟꯕꯤꯕꯨꯗꯤ ꯑꯩꯅꯦ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦꯅꯦ ꯂꯨꯄꯣ ꯃꯥꯒꯤ ꯃꯪꯒꯣꯟ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯦ ꯂꯨꯄꯣꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯆꯍꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤ ꯇꯥꯟꯅꯕ ꯂꯥꯛꯄꯅꯣ ꯅꯪꯕꯨ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯈꯤꯗꯕ ꯅꯥꯒꯤ ꯈꯣꯠꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯕꯗꯤ ꯂꯨꯄꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯖꯅꯤꯡꯕꯗꯒꯤ ꯑꯁꯨꯝ ꯍꯪꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅ ꯂꯩꯈꯤꯗꯕ ꯅꯥꯒꯤ ꯌꯦꯛꯈꯤꯕ ꯃꯤ ꯀꯩ ꯌꯥꯎꯕ꯭ꯔꯥ ꯃꯇꯝꯁꯤꯗ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ
ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦ ꯀꯔꯤ ꯍꯥꯏꯕ? ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ? ꯑꯗꯨꯒ ꯏꯆꯦꯗꯤ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯊꯂꯝꯕ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯌꯣꯛꯇꯨꯅ ꯀꯣꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯐꯠꯇ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯪꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯪꯕ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ? ꯁꯤꯐꯥꯏꯒ ꯑꯣꯏꯕ꯭ꯔꯥ? ꯃꯤꯍꯥꯠꯄꯗꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯃꯥꯇꯪꯒ ꯍꯥꯠꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯂꯨꯄꯣꯅ ꯅꯠꯇꯦ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯖꯅꯤꯡꯕꯗꯒꯤ ꯑꯁꯨꯝ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯋꯥꯔꯤ ꯈꯔꯗꯪ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯇꯝꯒꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏꯕꯤ꯫ ꯃꯍꯥꯛ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯈꯤ꯫ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯗꯧꯅ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯒ ꯂꯥꯛꯈꯤ, ꯀꯣꯜꯂꯒ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃ, ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯩ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯩ, ꯂꯩꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯦ ꯃꯁꯤꯒꯤ ꯕꯣꯔꯗꯤꯡ ꯊꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯃꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯟꯅ ꯈꯔ ꯆꯠꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯥꯅ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯃꯔꯤ ꯂꯩꯅꯕꯖꯥꯠꯅꯤ, ꯅꯨꯡꯁꯤꯅꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯨꯕꯒꯤꯅꯣ, ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯥ ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯅꯝꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ, ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯋꯥꯔꯗꯦꯟ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯍꯥꯠꯄ? ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯅꯥꯗꯁꯨ ꯀꯔꯤꯝꯇ ꯀꯥꯏꯔꯛꯈꯤꯗꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯏꯆꯥꯗꯣ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯔꯤꯁꯨ ꯂꯩꯅꯕ, ꯈꯪꯁꯨ ꯈꯪꯅꯕ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯅ ꯍꯥꯠꯂꯤꯕꯅꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯀꯞꯈꯠꯂꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯄꯣꯁꯤ, ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯏꯅꯥꯎꯅꯨꯄꯥ ꯍꯣꯏꯗꯤ? ꯈꯪꯗꯦ, ꯃꯈꯣꯏꯁꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯆꯠꯁꯤ ꯍꯥꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗ, ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯂꯥꯛꯀꯦ, ꯑꯗꯨꯒ ꯏꯆꯦꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯝꯂꯒꯦ꯫ ꯏꯆꯦꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯨꯄꯨ ꯑꯁꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯨꯄꯣꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯨꯄꯣ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯖꯈꯤꯕ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯃꯇꯝꯗ ꯐꯪꯗ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯨꯄꯤ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯤ ꯐꯪꯂꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯍꯥꯏ, ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯇꯥꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯥꯅ ꯍꯥꯏ, ꯅꯍꯥꯛꯅ ꯇꯥꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄ ꯅꯠꯇꯦ꯫ ꯐꯠꯇꯕ ꯊꯕꯛꯅ ꯑꯇꯣꯞꯄꯅ ꯇꯧꯈꯤ, ꯈꯨꯗꯣꯡꯊꯤꯕꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯇꯥꯈꯤ꯫ ꯈꯪꯕꯤ ꯎꯕꯤꯗꯅ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈꯤ, ꯑꯗꯨꯒ ꯁꯤꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯝ ꯅꯝꯁꯤꯟꯕꯤꯈꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯗꯨꯕꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯊꯝꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯅ, ꯃꯤꯌꯥꯝꯒꯤ ꯋꯥꯔꯤꯗꯅ ꯑꯃ ꯎꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ
ꯑꯃꯥꯏꯕ ꯂꯨꯄꯣ ꯆꯃꯝꯅꯔꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯍꯥꯛꯄꯨ ꯌꯣꯛꯂꯤꯕ ꯅꯃꯥ ꯑꯗꯨꯅꯗꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯗꯨꯝꯅ ꯁꯥꯏ ꯑꯗꯨꯒ ꯅꯪꯅ ꯂꯤꯕꯅ ꯑꯃ ꯋꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯀꯞꯂꯒ ꯃꯥꯅ ꯄꯦꯟꯖꯗꯕꯁꯤꯡ ꯍꯥꯏꯕ ꯍꯧꯔꯛꯏ ꯆꯨꯝꯃꯤ ꯋꯥꯔꯗꯦꯟ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯈꯤꯗꯦ ꯑꯔꯥꯟꯕ ꯋꯥꯈꯜꯁꯨ ꯃꯥꯅ ꯈꯟꯈꯤꯗꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯕꯣꯔꯗꯤꯡ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯋꯥ ꯍꯥꯏ ꯑꯩꯅ ꯌꯥꯗꯦ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯩꯉꯣꯟꯗ ꯉꯔꯪ ꯉꯪꯉꯤ ꯃꯇꯥꯡ ꯆꯥꯗ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯇꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯩꯅ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ ꯃꯍꯥꯛ ꯉꯥꯎꯁꯤꯟꯅꯩ ꯅꯤꯁꯥ ꯆꯥꯏ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯍꯩꯅꯗꯕꯅ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯗ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯅ ꯋꯥ ꯍꯥꯏꯕꯗ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯐꯥꯎꯟꯗꯔꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯩꯒ ꯋꯥꯔꯗꯦꯟ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯥꯅ ꯁꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯈꯨꯗꯣꯝꯕꯤ ꯎꯠꯄ ꯌꯥꯝꯅ ꯇꯧꯈꯤ ꯑꯩ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯒꯤ ꯀꯔꯥ ꯍꯦꯟꯅ ꯃꯇꯧꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯨꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯂꯛꯈꯤꯗꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯅꯤꯡꯂꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯅꯈꯤ ꯏꯕꯥꯅꯤ ꯌꯥꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛꯁꯨ ꯉꯥꯏꯔꯒ ꯂꯩꯖꯔꯝꯃꯤ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯤꯐꯠꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯥꯈꯤ ꯑꯩꯅ ꯀꯥꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯑꯩꯒꯤ ꯀꯥꯗꯣ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯗꯦ ꯉꯥꯁꯤꯜꯂꯒ ꯊꯝꯕꯅꯤ ꯃꯍꯥꯛꯅ ꯃꯤ ꯂꯩꯇꯕ ꯑꯆꯤꯛꯄ ꯇꯟꯖꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯣꯟꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯃꯥꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯨꯛꯅꯈꯤ ꯑꯩꯅ ꯂꯥꯎꯅꯕ ꯍꯣꯠꯅꯈꯤ ꯃꯥꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯑꯩꯕꯨ ꯍꯥꯗꯨꯅ ꯀꯞꯂꯛꯈꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇꯤ ꯌꯥꯜꯂꯦ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯑꯩꯕꯨ ꯄꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯜꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯩꯅ ꯌꯥꯜꯂꯦ ꯌꯥꯟꯕꯗꯒꯤ ꯑꯩꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯥꯏꯔꯒ ꯀꯟꯅ ꯀꯞꯈꯠꯂꯛꯈꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯞꯄꯗꯨ ꯎꯕꯗ ꯂꯨꯄꯣꯅ ꯍꯥꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯣ ꯊꯧꯗꯣꯛꯅ ꯑꯃ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯋꯥꯔꯤꯅ ꯑꯃ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯨꯄꯣꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯧꯔꯤꯅ ꯌꯥꯟꯁꯤꯜꯂꯒ ꯊꯝꯂꯒ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩꯒ ꯃꯥꯒ ꯆꯠꯂꯁꯤ ꯍꯥꯏꯅꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯍꯥꯛ ꯀꯞꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯂꯨꯝꯗꯨꯅ ꯉꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯩꯁꯨꯝ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯔꯥꯜ ꯊꯪꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯗꯣꯛ ꯇꯥꯍꯟꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕꯗ ꯇꯁꯦꯡꯅꯃꯛ ꯂꯨꯄꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯪꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯀꯧꯊꯣꯛꯂꯤꯕ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯟꯅ ꯄꯨꯔꯤꯕꯅ ꯀꯔꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯈꯣꯏꯅ ꯐꯨꯝꯂꯒ ꯊꯝꯃꯤ ꯄꯣꯠꯁꯛ ꯌꯥꯝꯃꯤ
ꯃꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯑꯃꯨꯛꯇꯪ ꯎꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯀꯦ ꯈꯟꯗꯨꯅ ꯑꯩꯅ ꯀꯧꯕꯅꯤ ꯃꯃꯥꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯀꯣꯏꯄꯥꯏ ꯄꯥꯏꯈꯤ ꯑꯩꯅ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯃꯥꯏꯕ ꯅꯦꯛꯇꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯉꯝꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯁꯥꯐꯣꯡꯕ ꯉꯝꯗꯅꯕ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯄꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯔꯤ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏꯗꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅꯕ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯈꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯅꯨꯡꯗ ꯃꯦꯟꯅꯗꯨꯅ ꯇꯧꯈꯤ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯑꯔꯥꯟꯕ ꯋꯥꯔꯤꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯂꯨꯄꯣꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯔꯦ ꯂꯨꯄꯣꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯄꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯨꯏꯅ ꯂꯩꯔꯨꯒꯅꯤ ꯃꯆꯥ ꯑꯐꯠꯇꯕ ꯀꯟꯁꯤꯜꯂꯒ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯤꯕ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯃꯁꯥꯒꯤ ꯃꯆꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯀꯩꯁꯨꯝ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯊꯣꯛꯂꯤꯕꯅꯤ ꯂꯩꯔꯤꯕꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯅꯤꯡꯗꯦ ꯍꯥꯏꯅꯤꯡꯗꯦ ꯉꯁꯤꯃꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯝꯖꯕꯗꯒꯤ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯈꯪꯂꯦꯗꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯀꯔꯤꯒꯤ ꯃꯥꯡꯒꯅꯤ ꯈꯪꯕꯤ ꯎꯕꯤꯗꯅ ꯀꯔꯤꯒꯤꯗꯃꯛ ꯂꯣꯏꯒꯅꯤ ꯁꯥꯐꯣꯡꯒꯅꯤ ꯇꯥꯏꯕꯪ ꯁꯤꯟꯕ ꯊꯨꯡꯅ ꯁꯥꯐꯣꯡꯒꯅꯤ ꯅꯪꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯆꯪꯈꯤꯕꯗꯁꯨ ꯑꯩꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯀꯦ ꯑꯩꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯍꯣꯒꯥꯏꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯆꯪꯈꯤꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯥꯡꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯧꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯈꯤꯗꯕꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯌꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯅꯤ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯥꯟꯅ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯣ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯄ ꯃꯥꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯉꯥꯡ ꯑꯃꯗ ꯆꯪꯂꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃ ꯁꯤꯡꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯁꯤꯡꯗꯨꯅ ꯉꯥꯏꯔꯤꯕ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯃꯐꯝ ꯑꯗꯣ ꯈꯣꯠꯇꯣꯛꯂꯨꯕ ꯌꯥꯕꯅꯤ ꯈꯪꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕꯅꯤ ꯁꯅꯥꯊꯣꯏꯕꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯗꯣ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯤꯔꯤꯕ ꯀꯌꯥꯗꯣ ꯀꯣꯛꯍꯜꯂꯒꯦꯁꯦ ꯃꯥꯅ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯒ ꯅꯈꯣꯏꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯑꯒꯗꯕꯅꯤ ꯅꯈꯣꯏ ꯀꯤꯒꯅꯨꯀꯣ ꯀꯩꯁꯨꯝꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯕꯨ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯜꯍꯟꯅꯕ ꯑꯀꯣꯏꯕꯁꯤꯗ ꯊꯥꯗꯣꯛꯍꯟꯅꯕ ꯇꯧꯔꯤ ꯃꯥꯕꯨ ꯇꯧꯍꯜꯂꯤꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯥꯖꯤꯟꯅꯕ ꯊꯣꯔꯛꯇꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯄꯣꯁꯨ ꯌꯦꯡꯕ ꯌꯥꯎꯔꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯨꯄꯣ ꯑꯁꯤ ꯂꯥꯏ ꯇꯣꯡꯕ ꯁꯥꯗꯨꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯔꯤꯉꯩ ꯂꯨꯄꯣꯅ ꯍꯥꯟꯅ ꯑꯗꯨꯝꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯁꯤ ꯀꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯍꯟꯗꯣꯛꯅꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯐꯥꯎꯟꯗꯔꯗꯁꯨ ꯌꯥꯝ ꯉꯛꯏ ꯀꯔꯤꯅꯣ ꯑꯣꯖꯥꯃꯥꯏꯕ ꯑꯁꯣꯝꯗ ꯑꯃ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯁꯤꯅ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯃꯉꯣꯟꯗ ꯍꯥꯟꯅ ꯆꯪꯂꯕ꯭ꯔꯥ ꯃꯉꯣꯟꯗ ꯍꯥꯟꯅ ꯇꯣꯡꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣ ꯑꯁꯤꯗꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯂꯣꯏꯅ ꯈꯪꯂꯕ ꯑꯃꯥꯏꯕꯅꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯂꯨꯄꯣꯅ
ꯍꯦꯛꯇ ꯂꯥꯏꯐꯥꯎ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯄꯪꯐꯥꯎꯗ ꯐꯥꯎꯊꯔꯛꯏ꯫ ꯅꯈꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯤ, ꯅꯈꯣꯏꯁꯤꯡ ꯍꯥꯠꯂꯒ ꯐꯔꯒꯅꯤ, ꯅꯈꯣꯏꯁꯤꯡ ꯍꯥꯠꯂꯒ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯪꯀꯤꯗ ꯀꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯤꯛꯇꯨꯅ ꯆꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯀꯤꯍꯟꯕ, ꯑꯉꯥꯡꯁꯤꯡꯗꯨ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕ ꯍꯥꯏꯔꯦꯗꯣ ꯇꯧꯁꯤꯟꯅꯕꯅ ꯃꯥꯟꯕꯅ ꯀꯌꯥ ꯃꯇꯤꯛ ꯃꯥꯜꯂꯤ꯫ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯀꯔꯤꯅꯣ ꯄꯪꯁꯣꯟꯗ ꯁꯣꯟꯁꯤꯟꯅꯔꯝꯂꯒ ꯂꯨꯄꯣ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯦꯟꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯇꯥꯟꯅꯩ, ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯇꯥꯟꯅꯩ꯫ ꯒꯦꯠ ꯃꯄꯥꯟꯂꯣꯝꯗ ꯃꯥꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯃꯥꯏꯕ ꯑꯃꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯈꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯗ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯛꯄ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯍꯥꯏ, ꯂꯥꯏ ꯇꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯂꯩꯔꯝꯕ ꯃꯤ ꯐꯅꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯉꯥꯏꯔꯤꯕ꯫ ꯃꯤ ꯑꯇꯩ ꯈꯪꯍꯜꯂꯒꯦ, ꯃꯤ ꯑꯇꯩ ꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯨꯄꯣꯅ ꯍꯦꯛꯇ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯎꯁꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯐꯨꯝꯈꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯁꯦ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯁ꯭ꯀꯨꯜ ꯃꯅꯤꯡꯗ ꯆꯠꯀꯦ, ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯀꯩꯅꯣꯝꯃ ꯐꯨꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯒ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯁꯣꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯒꯤ ꯃꯈꯣꯜ ꯆꯣꯠꯅꯕ ꯇꯧꯈꯤ꯫ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯑꯩ ꯌꯦꯡꯒꯦ, ꯃꯐꯝ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯃꯥꯏꯕꯁꯤꯅ ꯆꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯨꯄꯣꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯏ꯫ ꯑꯃꯥꯏꯕꯁꯤ ꯃꯊꯥ ꯁꯥꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒ ꯃꯥꯒ ꯃꯨꯟꯅ ꯌꯦꯡꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯏꯕꯁꯤ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯂꯥꯏꯁꯣꯟ ꯐꯅ ꯁꯣꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯥꯎꯗꯕ ꯃꯤꯅ ꯉꯥꯎꯔꯛꯄ ꯍꯥꯏꯔꯦꯗꯣ, ꯆꯪꯗꯕ ꯃꯤꯅ ꯆꯪꯕ ꯁꯥꯕ ꯍꯥꯏꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯂꯨꯄꯣꯅ ꯉꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯔꯣꯝꯗ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯀꯣꯝ ꯃꯄꯥ ꯐꯨꯝꯈꯤꯕꯗꯨ ꯃꯥꯗꯤ ꯈꯪꯂꯕꯅꯤ꯫ ꯃꯄꯥ ꯑꯁꯤꯗ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯃꯅ ꯊꯣꯔꯛꯏ꯫ ꯌꯣꯠꯄꯥꯛꯀ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯅ ꯀꯩꯁꯨꯝ ꯂꯩꯇꯦꯅꯦ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ, ꯃꯁꯤꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯃꯥꯅ ꯇꯧ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯀꯩꯗꯧꯔꯒꯦ, ꯃꯌꯥꯝ ꯌꯦꯡꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃꯠꯇꯅ ꯃꯥꯟꯅꯈꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯨꯠꯅ ꯇꯧꯊꯣꯛꯄ ꯃꯇꯝꯁꯤꯗ ꯑꯁꯣꯝꯗꯗꯤ ꯂꯨꯄꯣꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯒ ꯂꯩꯔꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯁꯅꯥꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯊꯋꯥꯏꯁꯤꯅ ꯌꯦꯡꯂꯔꯤ꯫ ꯂꯨꯄꯣꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯃꯍꯥꯛ ꯄꯦꯜꯂꯔꯤ, ꯑꯃꯨꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯄꯣꯠꯆꯩ ꯐꯅꯌꯥꯝꯅ ꯊꯦꯡꯅꯔꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯁꯅꯥꯊꯣꯏꯕꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯃꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏ ꯆꯪꯕ ꯁꯥꯔꯤꯕ ꯂꯨꯄꯣꯅ ꯍꯥꯏ, ꯃꯁꯤꯅꯅꯦ, ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯅꯅꯦ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯣ, ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯅꯅꯦ ꯑꯩꯕꯨ ꯍꯥꯠꯄꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ, ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯉꯛꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯪꯅꯤꯡꯕꯅ ꯃꯌꯥꯝ ꯑꯁꯦ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯅꯥꯛꯇ ꯂꯦꯞꯄ ꯑꯍꯜ ꯂꯃꯟ ꯍꯥꯏ, ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯄ? ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯅ ꯋꯥ ꯍꯦꯛ ꯍꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯋꯥꯁꯦ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ, ꯐꯖꯅ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ, ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯣꯅ, ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯣ, ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯀꯅꯣ, ꯑꯩ ꯁꯅꯥꯊꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯕꯤ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯥꯟꯅ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯈꯪꯂꯤꯕꯅꯤ꯫
nahan chahi mari mangai mamang sikiba nupi du thawai ormani ni mayam se kinarami nakhoi engon wa harakanu nakhoi engon wa harakanu haduna principal si de khut thilag hari principal si sana thobi ki thawai ni harak matam si da pakhatkre adutagi amai bisisu macha pu manikre adubu principal sin amai bisida khodi mu singche haidurak patare haduna yamna munni yena na ba haduna harami amai badusu yamna thuna lai son sondana phajal lage haduna honar ka matamda ngasai making ausin na ba sariba amai ba lupuna thorang khudimok loin singkhrabani amai ba amasidagi lupona haiba singba yamna thini heli man hana khudimok thorang ya laga thamkhrabani khanghaude ngakting manung asida amai baduna laison sonduna phatharage haduna honarge matam asida mak masamakta oina tongsilakre changsilakre hanamukti mangona changli base amai ba lupogi mahaigi matengna koksilakduna thajilakpani sana thoibi ki thawai se mangon changhanmani tonghanmani amai ba lupona koksilibani asumna hek changkhibadagi amai ba amasi masachi kaino matokre masidagi lolam khudimuk loina hajurakle amai bisna hai aidi karimata khangde aina tawba thorang nate akhoi gi oja founder asina sinki ba thorang ngaktani aina nate oja founder asina engonda paisa piduna aibu nekpudagi aina thorang sing si tawkibani magi machagi pusi kan biu magi machagi thawai kalbu hadun harakpadagi aina thaba se pangthokibani aidi karimata khangde haduna amai ba amasi wa haiba hori masigi wa si tabada mayam se amakena nakre karimatono haduna ngani yengi principal se ju humang kangkre kaino torisiba haduna yamna na masu yengi masidagi amai ba amasina arot amata leitana magi masara sana thoibi ge thawai tongbani loina haidorakre loina takthorkre matam sida luposu ngausinaba charibani mana ngauda batarabadi mana toribani habse khangkini haduna mana khanbadagi mana ngausinaba charare asumna amai ba amaduna loina magi masara sana thubina tongwadagi haidorakre matam kuina asumba charamba paisa pai haduna aranabu namsilaga thalamba mapabu macha phattaba poklubana maram oraga mahagna machabu kanningmana khudimu namsiluba tarabasu ngasigi mikup asida loina haidorakuna mahag chenpham leitre mayam aduna su principal asibu mit khana munumuni yengba hore aduga sana thoibi gi thawai asina kaplaga hanamukti nupi gi asengma khonjelda sana thoibi miki khonjelda wari khudimak tamlei hairi karam tawna mabu hatkiba karam tawna lautuna kiba haiba wari khudimasing ase mahagna hojiki amai bisig masara tongsilaga man haidorakki asumna haidorak matamadi principal ase chentham leitre asum man karino aran man karino mayam ase loina khangnarakle ekai gi mi amani seduna sana thoibi yokpiramba mama aduga manakta chali aduga pau tamure pau do tabada maksu lai yenglare yenga matamadi asumna amai badugi masada changduna mana nupi khonjen onduna tamliba haid bori singsi ta matamadi hekta kappada kaino matarami aduga principal adubusu mayam changduna hatkani nangi na chawsu hatkani school mai thagani nangi yum mai thagani haduna mayam masina hekta irang haurare principal ado tafum khangre marana mabot pharabadu hujukti kadai da bullo tuni sengani kadai da buthe dokari manasu mayam da khurumjaduna hai school chitangdi mayam na mai thabi gano angang singa se hojik exam thagada bagi mahai tamlibani ai isana iralado yarare icha adu aina puthok serge mayam na kusinarage aduga mayam na pining madan diedo pibiro haduna principal aduna masag dan diedo yajarami hawbada helaba mayam aduna mangonda khut thaba phubu sebi yamna yawi yamna soi khara amana mabu khamdoli magi yumna changi aduga yum mai thagani adu tawni si tawni mayam asina yomduna hekta irang hawki school asimadi exam thagada angang sin leibana maram moraga school asida thodokpa akai toidi yahondre asumna amaiba lupogi matengna mahangna ningamdraba thawai asigi mateng pangbiduna amaiba dugi masara tongchinduna khodimusing ase loina haidu hanki asumna irang kya thoki sana thobi halamba asengo miyo singadu phagat pakamki aduga maran sunglei leitana maran leibigi dandi pisingkiba mapunsi chupa kasum janga thalamba nupa adu thadokki numit khrani gi matungni school asida angangsing leibiki nakre exam tharamdai gi maya oirabasu makoising school asida lakpatanarami mamam pa singsu makoi buloina kaunakre boarding asida hojikti kanagum amata phawba leitre school asi kangkhong chairare exam tharamdai maya oirabasu pena daba maya maduna mihat pe school ni haduna wawa launa khirami
ꯁꯅꯥꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯄꯣꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯃꯥꯏꯕ ꯂꯨꯄꯣꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯂꯩꯅꯕꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯄꯥꯡꯊꯣꯛꯄꯤꯔꯝꯒꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯔꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯂꯔꯦ꯫ ꯃꯄꯣꯛ ꯊꯤꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ, ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯇꯝꯈꯤꯕꯅ, ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯕ ꯐꯪꯖꯗꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ ꯈꯟꯖꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯏꯁꯥ ꯄꯨꯝꯕ ꯑꯐꯥ ꯑꯄꯨꯟꯗꯧꯅ ꯀꯨꯏꯅ ꯂꯩꯔꯝꯕ, ꯑꯩꯅ ꯂꯩꯔꯝꯂꯦꯟ ꯆꯠꯄꯁꯨ ꯉꯝꯗꯅ ꯋꯥꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯅ ꯊꯥꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯐꯠꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯨꯅ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ꯫ ꯐꯠꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯑꯗꯨꯃꯛ ꯃꯨꯠꯈꯤꯕꯁꯨ ꯑꯣꯏꯔꯁꯅꯨ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯅ ꯊꯥꯕꯤꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯑꯩꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯈ꯭ꯔꯕ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯁꯅꯥꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯔꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕ ꯀꯌꯥ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕꯤꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯨꯄꯣꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯥꯜꯕ ꯈꯨꯡꯒꯪꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯦꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯄꯣ ꯃꯥꯒꯤ ꯊꯥꯜꯕ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯩ ꯍꯩꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ, ꯑꯆꯨꯝꯕ ꯀꯌꯥ ꯑꯃꯕꯨ ꯑꯔꯥꯟꯕ ꯑꯣꯏꯍꯟꯗꯨꯅ, ꯅꯝꯊꯔꯒ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯈꯨꯜꯂꯤꯡꯕ, ꯁꯦꯟꯅꯨ ꯄꯥꯏꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯀꯌꯥ ꯑꯁꯦ ꯑꯃꯥꯏꯕ ꯂꯨꯄꯣꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯆꯨꯝꯕ ꯑꯁꯤꯕꯨꯗꯤ ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯂꯤꯕ, ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫